Manipur lengakna tara amadi tramatu shuba IRVMR gi jamandar longna papangtokiba recruitment examination gi result atuba matamda haiduna recruitment examination na saruk yakiba candidate singna ngasi wakat Meepham Phamduna Khongjang Changshinkhre wakat Khongjang aduda 7.5 years is not a delay, it's injustice. Candidates should not pay the price for system failure. Amadi, where is justice for the youths of Manipur? Haina thaba play card kya senaduna kay sampat lay mazam lay kay dalay viyay fatawni Sanglan Community Hall the pangtokray. Wakat Meepham adu kamari lay na recruitment examination na sarug yakiba candidate amana hay recruitment examination na sige physical test kumza lisingani katara mapan na pangtoki bagaloy na kumza lisingani kun na written examination pangtoki masigi matong chahi mga lay raga kumza lisingani kun mga da biba vos pangtoki adu bulay bagtibadi recruitment na sige result hojik pau bahay duk na thamli tha ahum da recruitment gi thabak Shingani Hairamba do hojik ti chahi taret helaklaba fawba haidok pangamdre recruitment asi haidok piu haiduna mari leinaba singna kayara chatuna haijakravani examination asi da sarug yakiba candidate singi awaba si yengduna recruitment examination asi athuba matamda haidok piu haina makna makhata ke Zamandar amasung rifleman hariba thabani ani ase hoi samana tongminagi bini adubu rifleman gi makoi di result ousil loidina makoi di duty bo pugre haitare adu lemori ba hoi zamandar gi group sina hajibo sei dare ka thatare se thabasi haidok bide hariba thabasi hoi gi Manipur gi matam amagi hoi gi honorable CM na hariba thabasi hoi thau ahungi manungda haidok tene haiduna haibi gi bini adu ngasi di sei dare ka thatare sure maram aduna lady ba koi sigi lady ba candidate me amasi akoi sigi angware prolong oiraba adu mo recruitment haibu oire maram aduna asil lamda masigi akoi mapi pa oibiri ba akoi pabung khemsa amasu honorable akoi home minister pabung govindas amasu mai constituency kari ba honorable MLA sing amasu respect that DGP sarna akoi ju lady ba candidate me amasi nuksi birga amtang haiba prolong oiraba recruitment asi 10 and 11 IRG zamanda asi athu matam amtang haidu biu